Yumda yokpa sa yen leptana halakliba asida chingnaba masak khangdaba sa makhala mangarang numidang ningom thongjau kitna panungda miyamna phanaba koitan tanakre. Forest Department na yumda yokpa sa nga hatliba si mikut na humsingna yengshili chapchaba warol numit nini humigi manungda puthok lagani haina Minister Shyam Kumar na thajaba birakli. Welfare scheme singki matangda miyam na ningthina khangba amadi mari lainaba loisang singna su miyam da ningthina khanganba mathong tai haina Governor Dr. Najma Heptulana phongdorakli. SK Women's College Manipur lengak na athuba matamda full-fledged government college ama oina lokhatlagani haina Higher Education and University ke Joint Director L. Iboyaiman hairi. Amasung college kunga humdoidagi lakpa participant chamnga ga humkumathoina saruk yaduna November gi tang kuntra fawba pangthokadoriba kuntra nitoi suba Manipur University Inter College Youth Festival ngasi hawdokre. Mayam bukurum zari adom ning Grips Impact News ni airina thingu zamna hauji pungja sifawbagi maru e pausing mayam da pizari. Manipur gi Chingi district oiriba Churachandpur yauna tampaki tongan tongan ba mafam singda leiba yumda yokpa yen nganu hameng huina chingba yumsa sing masak khangdaba sa amana paktaktana I chuptuna hatpagi thawong chatharakba siga mari leinana ngarang ahing khoisaunarba miyamna masak khangdaba sa adu oiramba yai haina chingnaba jiba makhalama phanaba honakre haukiba November gi tangkun ga tarukta ningom thongjau kitna panungda yumda loiba yamlaba nganu sing I chuptuna hatlamkiba mafam adugi akoibada leiba miyamna numidang athengba pung 10 rom taba aduwaidagi masak khangdaba sa adu oiramba yai haina chingnaba yamna yangna chenba amadi chongba ngamba jiba ama ngarang phanaba tanakhi. Impact News ki timsu mafam aduda changsin ki amaromda miyamna pungkhai amarom hena sa adu phanaba hotnarabasu phaba ngamkhide. Panba yabadi Churachandpur ningom thongjau sangai pro langthabal malom amadi kakchingna chingba mafam kayada yumda yokpa yumsa sing chap manaba maongda hatlamkiba asina masak khangdaba sa makhal asi ayamba mafam singda chaithokduna leirabra haibasi miyamna chingnaduna leiribani. Adubu hauzik fawba lengaki mafamdagi thodok asiga mari lenana karigumba thabak amata paikhatpagi mami tadri. Amaromda Manipur gi tongan tongan mafamda yumda yokpa sanga tamthina hatpa thodoka mari lenana Forest Department na mikup na hum singna leiri thodok asiga mari lenana chapchaba warol numit nini humni gi manungda puthok lagani haina Forest and Environment Minister Thaunaujam Shyam Kumar na thajaba pirakli. Nakalamaromda Forest Department State Force amadi Veterinary Department ki official amadi expert sing yauba task force ama sembaga loinana mafam kayada hidden camera sijinaraga yen nganu haming na chingba sa sing thamlaga hauzik fawba masak khangba ngamdriba sa asi phanaba thorang paikhat kadori. Babu parada leiba Secretariat Office ta paumi shinga unaba amada Minister Thaunaujam Shyam Kumar na haikibada Churachandpur Imphal East amadi Kakching District ki mafam kayada masak khangdaba huigumba sa makhal amana yumda yokpa sa sing hatpagi wafam asi ngasidi taseng le asigumba thodok asi state asida mamangda amukta thokhidri loinana kari karamba sana tauribano haiba khangdoknaba Forest Department na full alert leiri. Forest Department na Line Department sing yauba emergency meeting ama pangthoktuna kari thabak thoram paikhatpa yabagi haiba khanare hauzik fawbagi oina thodok thokphamdagi phangba sagi khongul matung inna yumda yokpa sa sing asi hatlibasi huigumba sa oiramgadra haibagi expert opinion leiri loinana makha taba information launaba leibak asigi amadi atopa leibak singdagi expert opinion ngairi haina Minister Thaunaujam Shyam Kumar na phongdoki. Nakalamaromda Manipur miyamna thodok asiga mari lenana mipai biganu haina su minister na appeal tawrakli. कोई इसी मतंग शेयर्स कोई खसर दो वेटनरी की कोई डायरेक्टर सिंगा द एक्सपर्ट सिंगा फॉरेस्ट की एनवायरनमेंट की मैम से कर्म सा मखनो समायना कोई की समय साब हाथ पे साल साब जी कर्म सा मखनो है बदंग से की पृथ्वी की कोई साइंटिस्ट मैम कोई इंडिया की साइंटिस्ट मैम कोई एक्सपर्ट मैम से का एनिमल से ने कोई एक्सपर्ट मैम ले दा मैं ताना का अंदा विद 1 to 2 days आइडेंटिफाई तो ना बकन फनरी जी बोगी मा प्रूफ ने ता कोई
हुईगुम्बगी खुंगुंजी नतना तेबु फुल प्रिंट फंगदबा वेल एनिमल एक्सपर्ट सिंग करम सा मखन होजी जी kana hangi for department gi huji loy full ela lere do ma ji khoina huji su on different place da khoina singhong si ala ba sing da khoina location si da khoi gi yen gom hameng gom attack to in to po sing je si thamakan da si thamna ma khoi si ngasi khan ma hora yes akoina thamni ke si khoi camera tham adugi plan no khoi tawri huji mayam mi paina ba adagi yamna singna ba nungang ba tan ma tawbi ganu Masak khangdaba maongda yumda yokpa sanga sing sirambagi thaudok ama thokliba si Lainana maram oiraga sibanate asiba sa singi postmortem report ki matungina sa sing asi yamna chawdaba lamhuigumba maya atumba amadi athoba panba sa makhal amana thokhanba oigani haina State Veterinary Department ki Director Dr. Haubijam Chawbana thamlakli nakalamaromda yamna laibak thiba maongda yumda yokpa sa sing sikibana awaba tarba miyoi singda Veterinary Department na piba yaba mating pigani haina lauthokre Sanjain thongda laiba Veterinary Hospital da paumi singa unaba amada Dr. Haubijam Chawbana haikibada masak khangdriba sa asi numidangi matamda group koina chatpa manam sana namba ngamba lamhuigumba yamna chawdaba sa oigani asiba sa singi postmortem report ta maya thoba machin tumba yagi dakpham sa singda thengnaki hairi mahakna makha taraduna state asigi tongan mafam singda yumda yokpa sa sing paktak nana hatpagi thodok lakpa asina miyamda nungnangba ama oihale sa asibu athuba matamda puthokpa amadi masak khangdoknaba hotnabada punna hotnaba ama changi mafam kayada task force semduna sa asi mathak khangdoknaba thorang paikhatpa leirabasu yumda sa nga yokpa singna mikopna hum singna leibiyu loinana yaragadi yumgi akoibada mai ningthina thanbiyu haina director asina appeal tawrakli panba yaba amana Churachandpur district ki manung chanba mafam kayada yumda yokpa sa sing angakpa moongda siramba loinana thibong thiril chathok lambagi thodok thokraba tungda Imphal West Imphal East amadi Kakchinggi mafam kayada sa sing chap manaba moongda sibagi thodok lakhibani Peniki amati leire farmer sing da su moigi yum da inkolda luijari bas da lakadoira sangakadoira haibani sing bagi kedoba khara su leire masigi akibam su leiriba potu sa siam achouba sa amati oiroi dobra haina mayam expert sing gi mot di pine lomi sinmi sininau sing sau se yokpiri ba sing moisi mangan guma leiba sidi moi da su apprehension sing manina mi ugadra na khara kiba ada khara amamba jaga sing si moi si thigan ga do boiba kitang an thambi ba masange yen sigri ba imung manung sing adai di nganu cha thokri ba sa sing so mi ba mafam sing si gi si koi department gi site gi so koi with our available resource koi na okay khangde yen gi khangde nganu gi khangde haming gi khangde beneficiary koi na khanjaba matam da moi se koi priority soidan pijagani dugi khan man sing ba koi December tha manung sida koi gi kitang koi plan scheme kitang koi am lejai namadum koi pijage na koi department lepseri Haukiba ahing nungyaida Kakching district ki manung channa leiba thonglan nungyai leikaida yumda loiba hameng ani hatuna hakchang manungi saruk sing chathoklamle hameng ani adu samjet sabam anan kauba amagini thodok thokphamda Kakching district police ki SPY Victoria masalaktuna forensic science veterinary department amadi forest department ki team sing kauduna hakthengna na yengsinki Lenga ki maikaidagi praja sing ki tamakta hiram khuding makta yaifana ba paikhalak liba scheme sing asi praja sing na ningthina khangba amadi mari leinaba loisang sing gi maikaidagi su praja sing da ningthina khanghanna ba hotna ba mathau tai haina state asigi governor Dr. Najma Hebdullah na fawdorakli Esocham Indiana sinduna ngasi hotel classic Imphal da Startup and MSMES in food processing haiba hiram da pangthokiba nongmagi oba conference ki thoram amada chief case ki warol piraduna governor na makhata na hai masi natrabadi paikhalak liba scheme sing asigi kanaba amata praja sing na lobangam loinana scheme sing asigi kanafam amadi mai pakpa haibadu leiroi mipum khudingmaki wakalonda food processing industry hairaga infrastructure amadi sel marang kaina leiba adu khaktama khalli adubu food processing industry haibasidi home based industry oigani pumnamak asi apikpa yumdagi hoba home based industry asidagi hauduna chawkhatlakadabani thawramaduda guest of honor gi warol piraduna deputy chief minister Joy Kumar na haikibada startup program asina state asida secondary sector da yamna khumang chawsina chawkhatpa ngamgani haiki If
proper industrial development takes place at different level, I think there would be job creation and many more people could be absorbed into it. I'm happy to know that many resource persons from different ministries and organizations are participating in today's conference. I think it will value add to your discussion over here. I'm very happy to be associated with your conference, and I know that the SOCM is very serious organization. They do good work. They've been doing it, I have been noticing it, that they have done a tremendous job all over the country, and I'm sure they will be doing a good job in Manipur also. The importance of this conference, startups and MSME, because these things will lead to the development of our state. चलिबा चाही असिगी जुलाई की तांग कुन गहमदोइदा मणिपुर स्टेट असेंबली ना पास तौखिबा मणिपुर पीपल्स बिल 2018 अदु अयाबा पिबितनबा लेबाक असिगी प्रेसिडेंट रामनाथ कोविंद फेडरेशन ऑफ हौमी ना चे थादुना खंगनख्रे हाइना चेरोल अमदा खंगलकली मणिपुर पीपल्स बिल 2018 दा मितोपना लम लेबा याबा मितोपु येलहौमी ओइना लौशिनबा याबा असि चटनबा यारोय मणिपुर गी असेंगबा येक सलाई चा सिंगबु कंजनबा स्टेट असिदा असेंगबा इनर लाइन परमिट सिस्टम चना हनबा फेडरेशन ऑफ हौमी ना होनगनी हाइना चेरोल असिना मखातारी SK Women's College Manipur Lengakna Thuba Matamda full-fledged government college ama oina lokhatlagani haina Higher Education and University ki Joint Director L Iboyaiman Haidi Wafamasi ngasi SK Women's College ki Department of Fashion Technology na sinduna college asigi multipurpose hall da pangthokpa ahanba annual pass out fashion show nura Charai Jagoi Panthokpa Thauramda Saruk Yaraduna Joint Director L Iboyaiman Haikibani Mahakna Makataraduna Hai Manipur Lengakna Lamdamasigi Ojasing na Thengnariba Awabasing Asi Khangi Loinana Ojasingna Kathokpaga Loinana Lauriba Thaudang Sing Busu Thagatki Ngasigi Thauramaduda BJP Manipur Pradesh ki spokesperson STK SK Women's College ki principal Dr. N Joy Kumar Su Saruk Yaki Kanglaipak Communist Party People's War Group ki anirak suba mapokumon thauram Kanglai miyam ga punna Kanglaipak ki maru oiba mafam singda amadi Lal Haulup asigi General Headquarter da ngarang pangthokre aina thingkraba Lal Haulup asina thadorak pachirol ki matung inna mapokumon gi thauram mapung oiba thauram adu lup asigi General Headquarter da lup asigi Luchingba Singna Saruk Yaduna Pangthokibani Haidi Mapokumon gi thauram adugi manung channa lup adubu haudoklam kiba laikidraba wai ibohanbi gi mitamda laikatuna yawol gi ikai khumnaba utki haidi Hauzik Chathariba Sangai Festival gi saruk ama oina ngasidagi hauduna lamboi khongnang khongda leiba Chorus Repertory Theatre Complex da Imphal Literature Festival haudokre Sahitya Thopanglupna Manipur Tourism Department ka khutsamnaduna chathagadaba festival asida Japan Bangladesh tamadi lamdamasigi masak naiba aibi kayana saruk yari ngasi haudokpa thauramga mari leinana wa ngangladuna Chorus Repertory Theatre gi chairman su oiriba theatre gi lamda malemna masak khanglaba Ratan Thiamna phongdokibada lol amadi sahitya haibasi khunai amagi culture tradition na punsilaga oibani Manipuri lolda lairik kaya phonglabasu atopa londa ithoktuna mapalamda ningthina phanghanba ngamdri adubu atopa lol gidi tongan ba singda handoktuna mafam kaya da phanghalli madugi mathakta lamdam asigi aibi singi mafam ama India da kanba ngamlabage haibagi wahang amasu oiribani aduna Manipuri lolgi sahitya asi karamba awangba thakta pukhatnaba hotnabada Literature Festival tauba haibasi yamna maru oi loinana malemgi aphauba aiba singbu puraktuna lamdam asigi aibi singa hiram kayada khana nainabasu mathautai haiki amaromda ngasidagi tha asigi tang kunthra fauba chathagadauriba Imphal Literature Festival haudopagi thoram asida Japan dagi lakpa aiba Hori Masako Nomura Susamu Bangladesh dagi lakpa Maishnam Rajesh Ratan Thiam Yumlembam Ibomcha Arambam Memchoubi na chingba aibi sing yauna saiding saidanaba ama supangthoki India ba yamna competitive oiba lol di competition achomba apam apukuma kunda lekte atopa countries in the world among ka ani ka lol India has the constitution na yaba lol Kunipuri legacy. Kunipuri siga. Lord Kunipuri sigi manunda Manipuri haiba
loan si masigi sahitya se sigi loan sigi magi legendary background ga loinana sigi literature masigi sahitya si kam haina bena ukhatrege kam haina awam thakta thuna yam thuna usinba yagadagi haidamda khalnadagi literature festival si yam maluba pandamani haina haijani Bangladesh da khundariba maitai singi nat amadi saktam ngaktuna thamnabagidamakta mathang chahidagi pung isai amadi jagoigi ojasing Manipuri Cultural Complex da thaduna takbi tambi bagi thabak jatharagani haina Chief Minister Nongthombam Biren Singh na phongdokre. Chief Minister na mahaki office da Sangai Festival sarukyaba lakiba Bangladesh ki delegate taragani panbu taramno upagi thoram da wafamasi phongdokibani. Thoram aduda Chief Minister Nongthombam Biren na makhata na mathangi Sangai Festival dagi di akaknaba mioi khakta kaubagi mahuta team oina kauragani haiki. Bangladesh dagi lakiba mihut sing aduna lamdam aduda khundariba maitai singna maitai oibagi nat ngaktuna thamli haiduna Chief Minister da paudambada Chief Minister na nungaiba phongdoki. Unaba aduda sarukya kiba Art and Culture gi Commissioner Lakshmi Kumar na Chief Minister da JN Dance Academy natraga Manipur University ki Dance Department natraga University of Culture da Bangladesh ki mahiroi kharada special offer PB duna culture gi oiba mahiroi puthokpada mateng pangbinaba pungning chingsinki. Bangladesh ki mihut sing aduna Chief Minister unadringai ayuk anganbada Manipur Legislative Assembly ki Speaker Y Khemchan ga su unaki. Manipur Sangai Festival 2018 gi ngasi nipani chanba numita Bishnupur district ki Thanga Hauren Chingyang da Fast Changai International Angling Competition Thanga Kendra gi MLA T Robindro na haudokpaga loinana Loktak Patta pangthokre. Manipur Tourism Department ki meeting makhada Experience Angling in the Wilds of Loktak Lake on Floating Fumdi haiba theme da pangthokiba competition asi All Manipur Angling Association sinduna pangthokpani. Thawramaduga mari lenana Thanga Assembly Constituency gi MLA Chairman PDA T Robindro na ngasi pangthokliba asigumba championship asina lamdam asigi tourism gi mapangal hena kankhat hanbata natana lamdam asigi senmitlon phagatpada mateng panglagani haiki. Ngasi gi championship aduda Kwaidagi nga faba ngamba ahanba miyoida lupali sing kuntra ani shuba tabada lupali sing kun aduga ahum suba position dana lupali sing tara sing su khutsinaki. Pas AMD kogi Sangai Festival pangthoi basi koi Manipur sida ko koi tourism gi koi world gi tourist destination ma ohenna ba koi Manipur gi resource koi gi hana len basi forest and agriculture product khaktani koi gi lem resource ado koi Manipur leiriba koi gi mahusai phajaran thalaba leiriba mayam che koi tourist ki amna potential oiba resource mayam che koi na phajana utilize toraga phajo mawang da koi na sem sarakan da koi tourist mayam attract toraga koi Manipur gi economy se khateng phagat na ba koi Manipur gi resource koi gi semilon se kha phagat na ba gi tamni koi Sangai Festival pangthoi ba se Sangai Festival yengba lakiba Myanmar gi maitai singbu okpagi thoram ama ngasi iramdam inat yokhat lupna sinduna singjamai kaithel da pangthokre Myanmar gi Mandale amadi Saigyang dagi lakiba maitai machani fuga tarukpu taramna okpagi thoram Manipur gi Legislative Assembly gi Speaker Y Khemchan na hai lamdam tamna laikhraba e gi mari singna ngasi Manipur bu poknafam lamdam amani khanduna lakbiba asi yamna nungai lakpiriba khwai pumnamak nasu ngasi Manipur da leiriba phurup singi marakta nungsi chanana laiminariba amadi ingna tapna laiminari haina paudambiyu haiki ngasi gi thoram adubu siliba ireyol gi President El Sunin na hai ngasi pangthokliba achamba thoram asina Myanmar dagi lakliba maitai sing asiga aikhoiga gi marakta hena nungsinabagi mari sagatpa ngamlagani makhata na lup asina su Myanmar da chatuna lamdam aduda tariba maitai singa unaduna e gi mari asi hena chetsin hanaba hotnagani haiki ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯕꯔꯃꯥꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯇꯨꯡ ꯀꯣꯏꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯁꯝꯅꯔꯒ ꯃꯇꯨꯡꯗ ꯀꯔꯤ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯌꯥꯒꯗꯒꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯏꯔꯝꯗꯝꯁꯤꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯕꯔꯃꯥꯔꯣꯝꯗꯁꯨ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯒꯤ ꯏꯔꯤꯌꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯖꯩ ꯐꯤꯕꯝꯗ ꯐꯩꯔꯥ ꯀꯔꯤꯒꯨꯝꯕ ꯑꯂꯥꯝꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯐꯕ ꯑꯩꯈꯣꯏ ꯂꯝꯆꯠ ꯕꯔꯃꯥꯅ ꯊꯥꯕꯤꯕ
थम्बीबा करिगुम असोयब नाबस यावते हाबा अखोय बरमाजी गवर्नमेंट सो अखोय मैति मियां मुजे लुसिना सानना थम्बी से आसे को युमदा हारसिंग दे मैति लो गांगनेरा अखोय मपान दे योरबा मतम दे अखोय स्कूल गुम सपा ट्यूशन गुम सपा करिगुम अखोय सपा मफम दे मपान युम मपान योरसिंग दे बरमालो न वयकरा मणिपुर संगाई फेस्टिवल सरुक याबा लाखिबा म्यांमार दा खुंदाबा मैतै सिंगबु नोंपोक संजेनबम दा तारामनो ओखिबगा लोइनना नोंमाइजिंग चिंग दा लैबा सनामही कियोंग दा चतुना थौनिख्रे तारांगनो ओपगी थौरम अदु प्रेसिडेंट मणिपुर प्रोलेटारिएट पीपल्स डेमोक्रेटिक यूनियन MPPDU Socialist Students Union Manipur SSUM, Socialist Women's Association, Proletarian Feminist Movement amasung Social Athletic Development Association Sanjenbam anina sinduna nongpok ningthau palungamba ima panthuibigi sanglenda pangthokibani tarangna okpagi thoram aduda Myanmar da khundariba maitai sing adubu achamba khudol pot amadi memento sing khutsinakhi Manipur Sangai Festival Saruk Yaba Lakiba Kingdom of Thailand gi Princess Maka Chakri Serindona Manipur gi Puwari da lamdam asigi oina khwaidagi hena maru oiba mafam ama oibaga loinana Laifam Len amasu oiriba Kangla da leiriba maru oiba mafam sing yengkhre Kangla gi mafam sing adu yengba aduda maidingu leisemba sana jawba Chief Minister Nongthombam Biren amasung Art and Culture Minister Eljenta Kumar na saruk yaki Khongchet aduda Kangla manung da leiba maru oiba mafam sing Kangla Museum Govinda Temple amasung ibudau pakhang bagi laisang sing yengki loinana Chief Minister amadi maidingu leisemba sana jawbana khubam sing aduda lairiba potlam sing masak takpaga loinana potlam sing adugi matangda sandokna wari liduna khanghanki Thailand Princess Maha Chakri Serendron ngasi Kaibulamjau National Park chatuna yengsing kibaga loinana Forest Department ki IFS PCCF and HOF Kairel Haubi Angami IFS CCF Wildlife Anurag Bajpai IFS DCF Park and Sanctuary Ajita Longjam Amadi MFS DFO Wildlife Ajita Longjam na Princess Asibu Taramna Oki Thailand ki Princess Asina Kaibulamjau National Park ki Watchtower dagi Sangai Hog Deer amadi wild boar chingba atangba sa kaya amasu yengkibaga loinana chingmaidagi toya ching faubasu botongki DFC Park amadi Sanctuary na Princess asida sangai amadi phumdigi matangdasu mamutta na khanghanki Hana Congress ki MLA oiramba aduga hauzikna BJP da yaukraba MLA manga disqualify taunaba Congress Party na ngasi Manipur gi Speaker da wakat khre hairi thajaba yaba pau amagi matungina thangmaiban kendra gi Congress MLA khumukjam joy kisana petitioner oiraga kumbi kendra gi MLA sanasam bira disqualify taunaba wangkhai kendra gi Congress MLA Okram Henry na petitioner oiraga lamlai kendra gi MLA Khetrimayum Biren khangabo kendra gi Congress MLA Suraj Kumar na petitioner oiraga Singhat kendra gi MLA Ginsua Haugi Mathakta Bishnupur Kendragi Congress MLA Konthozam Gombidas na Wangjing Tentha Kendragi MLA Paunam Brozen Loinana Wangkem Kendragi Congress MLA Kaisham Mega Chandrana Saitu Kendragi MLA Ngamthang Haukip ki Mathakta Tarasuba schedule gi Makhada disqualify Tobina Bahaiduna Manipur Speaker gi Tribunal da Wakat Kibani Hairi MLA manga asigi mathakta disqualification case asi langkhat ki bagaloinana mamangda sugnu kendra gi Congress MLA ke Ranjit na wangoi kendra gi MLA oinam lukhoi amadi karung kendra gi MLA Didi Thaisina kakching kendra gi MLA Yengkhom Surchandra gi mathakta thakiba disqualification case adu tharaga Congress Party na BJP da yaushin khraba hanagi Congress MLA taret ki mathakta thakiba disqualification case taret sukre Congress Party gi machin chatpa mioi amagi matung inna disqualification case asi maru oina Congress Party na BJP na luchingba Manipur lengak asi inthunaba ahanba lalongni case asi karigumba namshinduna thamlabasu makhata na Supreme Court ta wakat kani hairi Tengnopal District ki More Subdivision na konba Kondong Lairimbi ki akoibada
थोखनिंगदबा थौदोक थोलकपा याबगी फिबम लेबदगी टेक्नोपल डिस्ट्रिक्ट मैजिस्ट्रेटना मोरे सब डिवीजन की जुरिस्डिक्शन न कोनबा मफमदा CRPC की सेक्शन 494 थमजिनख्रे हाइरिबा सेक्शन असिगी मनुंग चना मियोय मंगादगी हेन पुनबा नत्रगा मिंगोंदा असोक अतपन थोखनबा याबा पोटलम सिंह पुदुना चटपदा अथिंगबा थमले अथिंगबा असि मखाताबा ऑर्डर अमा थोकत्रिबा फावबा चटनगनी हाइना टेक्नोपल डिस्ट्रिक्ट मैजिस्ट्रेट की चिरोल अमना हाइरी पतंग स्वाइसिदा ब्रेक अमा लौजेगे ब्रेक की मतुंगदा कुंथ्रानिथोई सुबा मणिपुर यूनिवर्सिटी इंटर कॉलेज यूथ फेस्टिवल हौदोखिबगी पाव अमदी मणिपुर अमसुंग मालिम की तोंगान तोंगानबा इपाचेगे इंपैक्ट न्यूज़ पु मीटिंग तादन लेबियु मैम बु मुखना तराम नोक्चरे बुलेटिन असिगे मखाताबा पाव मियाम द पिजरे कुंथ्रानिथोई सुबा मणिपुर यूनिवर्सिटी इंटर कॉलेज यूथ फेस्टिवल ngasi हौदोखरे हौदोपगी थौरमदा मणिपुर की सकनाइरबा फिल्म मेकर अरिबम श्याम शर्मन इसै सक्तुना महिरोई सिंगदा अमुक हना अनोब इनोद हापख्रे मणिपुर यूनिवर्सिटी कल्चरल कमिटी न सिंधुना नवेंबर की तांग 19 फाउब चथगदौरिबा फेस्टिवल असिदा पुन्ना कॉलेज कुन गहुमदोइदगी लाकपा पार्टिसिपेंट 553 सरुक यारी फेस्टिवल असि हौदोकपगा मरी लेनना मणिपुर यूनिवर्सिटी की सेंटेनरी हॉल दा पांगथोकिबा थौरमदा अरिबम श्याम शर्मना मसागी इसै अनौबा युकी अनौबा आशा पुदुना लाकलो नहारोल सेमलसी अनौबा संसार सक्तुना इसै असिगी नुंगी वाहनथोक महिरोई सिंगदा नौहौना निंगसिंगहनकी थौरम अदुदा महाकना हाय महिरोई सिंगना मतम लेबा खिबिकता अफबा वाखलोन गलोइनना मांगलोमदा चंगसिनबा ngamnaba hotnaba mathau tai amadi khunai asida amato oibagi wakalon sagatnaba amadi aikhoi masen gi marakta hena nushi chanaba puraknaba workshop na chingba kaya pangthokpa afaba oigani haina khali haina phongdoki फेस्टिवल असी हौदोकपदा तोंगान तोंगानबा कॉलेज सिंगदगी लाकपा महिरोई सिंगना नाट की फिजोल सेट चादुना लाकनकी पनबयाबदी यूथ फेस्टिवल असिदा मकोक तारकपा सिंगना बिहार दा पांगथोकदौरिबा ईस्ट जोन इंटर यूनिवर्सिटी यूथ फेस्टिवल दा सरुक यागदौरिबनी It is nothing but celebration of that energy. Energy, you are celebrating that energy of life. When we are in this particular span of time, when we are in this particular period of youth, you are having the maximum energy which you have to utilize. Jingi tangi amangi asingi achoba pisaki angat mapuna society is ektan lungai tabajina pikthalaba apumba phattaba mayam pikthalaba dona koi nahau bakanda koi phauki na koi soi na phangmani phattaba mayam jamtang manghalaga mai thadok khaga anuba mu seba yaroi hena Board of Secondary Education na English ni tarama panda pangthokadoriba ICSLC exam gi wahang sing sembada private tuition toba coaching center hangba amadi coaching toba oja sing yauhandanaba changsiliba khongjang asida miyamna oja sing gi maming matha leifam coaching center gi maming na chingba sing board ki chairman natraga bosem.manipur@yahoo.com da December gi tang taraga manga fawbada khanghanbira u hairakli Manipur University की Department of Teacher Education सिंधुना Education, Culture and Society हाइबा हिरमदा International Conference अमंगसी Manipur University की Court Hall दा पांगथोखरे Conference अदुदा सरुक याखिबा Manipur University की Administrator Journal सिंगना लाइरिक हाइरबा सिंगना तमलुरिबा महै अदु थबकता ओंथोक्तुना खुनाइदा कानबा पीबा ngamnaba hotnaba mathau tai haina phongdoki loinana education haibasi hiram khudingmakta empower tauba ngamba khulai makhal amani education gi mangal hena lairiba matik innovative oibagi chang hengat kani haina phongdoki My own understanding has been that education is useful which is applied in any aspect. What you use, how you benefit the society at large, that is what the education is about. By giving better education, we are giving some weapon to a person which he can utilize through his life, and he will be much better citizen, more fairer, more productive, and can contribute for the development of the society. You can simplify the system, you can improve the working environment. Less education, you are scared. Haukiva November ki tangkun gamari da Technopol district ki Howland 5 village da Myanmar army sing changsilaktuna khunja sing na yum sabada ayat apan pirakiba amadi India lengakna ayaba pithokpa oiramba yai haina UCM gi cherol amana marasirakli oinana Manipur gi border area singi lam mangbagi phibam ama lakliba asigi waroishin ama atubada puraknaba border commission ama semgadabani haina cherol asina makhatana appeal tawrakli
ICAR Central Institute of Freshwater Aquaculture SIFA Bhubaneswar Odisha Central Agriculture University Imphal amadi ICAR Research Complex Northeast Region Manipur Center Lamphel Partner Punna Khutsamnatuna Scientific Aquaculture Development in Manipur haiba thimda nongmagi oiba farmers meet amadi awareness program among ngasi iroi sembada leiba College of Agriculture kauda pangthokre kumja inglising ni kun faubada state asigi ngagi pothok metric ton lising yankai puthoknaba pandam mai paknaba road map ki draft semba loire lenga ki pandam asi mai paknaba hotnabada state asigi ngami singi mating changi haina Fisheries Department ki Additional Chief Secretary MH Khana phongdokre MH Khana thoramaduga mari lenana phongdokhibada lengakna state asigi ngagi pothok metric ton lising kun ki award pa leiriba asi men khatnaba thorang kaya paikhalakli lengakna state asigi fish sheet amadi fish feed ki awaba leiriba asi men khatnaba thorang Lauri Bank Kayadagi Ngami Singda loan Pihanaba Haiduna Pau Paunare Local MLA gi Kuthangda December Dagi Ngami Singda loan Panghanba Hauragani Haina Additional Chief Secretary Asina Fongdoki Nakalamaronda State Fishery Department ki Manpower gi Award pa leiribasi Project Program Kaya Monitor Taubada Amadi Implement Taubada Award pa leiribasi Men Khatnaba Cow ICAR Amadi Sifagi State Level Coordinate Tauduna Core Team Ama Semtuna State Asigi Fishery gi Lamda Khumang Chausin Naba Hotnasi Haina MH Khana Fongdoki Ngasigi Thoramaduda Fishery Department ki Director Bityarani Ayekpam College of Agriculture Cow Imphal gi Dean Dr. J.M. Laishram FIHMD ICAR CIFA Bhubaneswar gi Head Dr. S.S. Mishra FREM ICAR CIFRI Barakpur Kolkata gi Head Dr. B.P. Mohanty Cow Imphal gi Extension Execution Director Professor Ratan Kumar Shah yauna ngami kyana sarukya ki 60% number ले लिया कोई 40% की गैप ले ली ना अदु 40% की गैप तो करम है कोई फिल अप तो रगे अदु की कोई ना रोड मैप अमा शेम बतावा अदु कोई ना रोड मैप दी शेम रे ड्राफ्ट दी रेडी ले रे बट हु विल इंप्लीमेंट करना तो नहीं implement in no to utawa farmer sing to utawa farmer sing की करी आवाज ले करी प्रॉब्लम ले रे करी कैपेसिटी बिल्डिंग वाले करी मोई डिफिकल्टीज लेबा अदु अपने ये बताओ that is why this workshop today so my sincere request to all the farmers here is that kindly make this session very interactive action करना तो विरो मोई प्रॉब्लम करी ले सजेशन करी ले अदु हाई व्यू The week Kauba India gi Nutigi Fongba Chefong Amada Nation K gi Chairman Yung Ongbu Maitai Machani Amasung United National Liberation Front UNLF ki spy oina thabak torami haina aranba wafam kya fongdokliba asi Chairman bu mingchat thihanana India gi Intelligence Agency singna lautunaraga chathaba propaganda gi lan ni haina UNLF na fongdorakli Aina Thinkraba Lalhaulup Asina Thadorak Pachirol Gimatung Ina Pau Aduna Yumpam Oiraga Lamdamasigi Pauche Karadasu Aranba Pau Asi Fongdok Narakli Chayet Naba Pau Ama Sandorakliba Asigi Maru Oiba Pandamdi Loilam Lengaki Pistoki Langdagi Nantoktuna Chatkraba Nation Kegi Leadership Mingchat Thihan Naba Nabani Cherol Aduna Makhatana Nation Kegi Chairman Yung Ongi Asengba Haurafam Asi Saigyang Division Gi Namyung Township ki Manung Chanalaiba Chengrai Haiba Kul Adudani Mahaki Apokpa Sungdang Asi Nation Kegi Hanagi Chairman Oiramba Laikhidraba SS Khaplangi Mari Matani SS Khaplangi Pautak Matung Ina Manipurda Mahai Mashing Mapung Phana Tamnaba Yung Ong Alias Thoibabu Yamna Piklingai Matamda UNLF ta Sinarakibani Mahakbu Yokpi Takpiba Amasung Mahimasing Tambina Bagi Thaudang Adu UNLF ki founder Amadi Central Committee ki member Oiramba Laikhidraba Nongmai Kapam Sana Jaubana Loki Loilam Lengaki Pistoki Langla Phajinda Ngamdraba Nation ke Luchingba Yung Ongbu Nagamiamda Lana Uhanduna Lup Asi Sothahanaba Hotnabiganu Lalong Asina Nagamiam gi Mitta Ut Jaiba Ngamloi Haiki
कलागी फंपाक्ता मालेमगी ओइना रासलीला याउद्रबदी मपुंग फादे हाइनरबा मतम असिदा रासलीला सानबा याय यादे तौरकपा लाइबक थीबनी येलहौंगैदगी सागोनदुना लाक्लबा रासलीला असिबु अइखोइगी नत्ते हाइना इंथोकदौरिब्रा हाइना मणिपुर लेजिस्लेटिव असेंबली स्पीकर युमनाम खेमचाना फोंदोखरे वाफम असि कथक केंद्र न्यू दिल्ली अमसुंग जेएन मणिपुर डांस एकेडमी न पुन्ना खुदसमनदुना नुमित निनी चुपना चथगदौरिबा कथक उत्सव हौदोकपगी थौरमदा फोंदोखिबनी एकेडमी असिगी थिएटर हॉल पांथोखिबा थौरम अदुदा अथोइबा मिथुंगलेन ओइखिबा स्पीकरना इसाना इसागी नाट योखतना मीना लाक्लगा योखतपिगदबा लेते इसाना इसागी नाटपु इकाय खुमनदुना चौखतनबा होतनबना मालेमदा सक्ताकपा ngamgani मालेमगी ओइना ख्वाइदगी लीबा अवांगबा थाकी महै तंफम संग यूनिवर्सिटी लेबाक असिदा अहानबा ओइना लिंखतपनी मतम अदुदा ताकपि तंबिरमखिबा लोइसंगी पुकैसिंग असि मिरमगी लोन नते लेबाक असिगी ख्वाइदगी लीरबा संस्कृत लोनदनी इशागी लोन नाट सिंहबु नाथैरगा मिरमगी नाट अमदी लोन न हेन मगुन लेबुगुम खनबा थादोक्लसी इसागी नाट योखतनबा अखोइ पुमनमक न होतनमिनसी ngasiगी थौरम अदुदा कथक केंद्रगी चेयरपर्सन कमलिनी आस्थना JNMDA गी वाइस चेयरपर्सन प्रोफेसर एच तोम्बा अमसुंग डायरेक्टर उपेंद्र सु सरुक याखी अखोइना अखोइबु मसक खंगनबा होनबदा अखोइगी लेरिबा कलासिंगसी मसी सौखल हनगदोबनी मसीदा नुंगी वापम कुदिम फंगनी लोइनना कना कना गुमना हाय रासलीला सी सानबा याय यादे आई तावदे याम मजे पृथ्वी की क्लासिकल डांस दा रासलीला यावदबदी मपुंग फादर मतमसिदा रासलीला सानबा याय यादे नैनबसी दिस इज वेरी अनफॉर्चुनेट लोक जनशक्ति पार्टी LJP की चही तरामापन मपुंग फारकपगी थौरम अमंगसी लोक जनशक्ति पार्टी LJP मणिपुर स्टेट यूनिट न सिंधुना पांगथोखरे हाइना चिरोलमन हाइरि मणिपुर थोखिबा तोंगान तोंगानबा वाथो कयागी मरमदा वारोइशन पुरकनबगी मतंगदा कारवान ई मोहम्मद कौबा लुप अमना नुमित हुमनी मणिपुर लाक्तुना यंगसिनख्रे कारवान ई मोहब्बत नत्रगा कैरावन ऑफ लव हाइरगा खंगनबा लुप असिना मखोइगी खोंगचद अदु ngasi लोयरबा मतुंगदा मणिपुर की चिंग अमसुंग तमगी लुप कयागा लोइनना संगाई प्रौदा लेबा गिविंग ट्री पार्क दा पांगथोखिबा पौमी सिंगा मिफमदा लुप असिगी हर्ष वादवार हाई लुप असिना हंदक मणिपुर लाकपा असिदा खुदसेमगी खुद थोकनबदा लेखिद्रबा मॉब लिंचिंग अमदी कांगलुप की इरांग दा लेखिद्रबा मियोइसिंगी इमुंग मनुंगदा चतुना थोखिबा थौदोकसिंग अदुगी मतंगदा अमदी वारोइशन पुरकनबगी मतंगदा खना नैनखी लोइनना मणिपुर की ओइना हौजिक लोइशिंदना लेरिबा तोंगान तोंगानबा केस कयागी वारोइशन असि पुरकपदा मखोइगी माइकैदगी पांगबा याबा मतिंगसिंग पांगनी हाइकी It would not be right to say that the earlier hits did not contribute to the breaking of the stone, or that that last hit was what made the stone break down. I do believe the fact that there has been the visits of human rights organizations. In fact, just before the Malom one, Justice Suresh was here, and so on, and the intervention in the Supreme Court. All of this adds up. I think it is important for us to, what the Karwan-e-Mohabbat has tried to do in different parts of the country is actually to reach out to the families and to tell them that they're not alone, to look at the questions of justice, but it also tries to hold up a mirror. ngasi ayupung taramathoi taba matamda Students Union of Kanglaipak SUK Imphal East District Committee ama semkhre haina chirol amada hairi loinana committee asigi nauna thaupugadaba mahairoi kuntragani panamasu khankhre haina chirol asina makhathari मथंग चहीगी अहानबा सरुक्ता पांथोकनी हाइना पानरिबा लोकसभा आउटर मिखलदा मिरेप ओइगनी हाइना चोंगथोरक्लिबा कसुंग जेम्स की इलेक्शन का मरी लेना मियाम की मिफम अमा पांथोखरे तंपाक की मफम ओइरबसु आउटर लोकसभा न कोलिबा वांगजिंग सोरोखाइबम अमदी वांखै लेकाइदा थौरम असि पांथोखिबनी थौरम असिगा मरी लेना सोशल वर्कर जेम्स की माइकैदगी अहल सिंगदा अचंबा खुदोल पीदुना इकाइ खुमनबा अमदी मियाम की ओइबा चाकलेट अमसु चामिनखी ngasi gi thauram sing aduda kasung james na maitaina khundaba mafam khara पार्लियामेंटरी न कोंसिलगा भोट लेपगी खुदोंग चाबा पीदबा असि पेनंगाई ओइदे लमदम असिगी नहारो सिंबु मसाना मसा थबक पिजनबा होनबिबा चौखटपगी लमजेलदा थिनथना लैरिबा अमदी नुपी अमसुंग चही यामलबा अहल सिंग असिगी सेंथोक लंबी लेहनबा कया असिगी वाखलोंदा मिरेप असि थेंगननबा सेम सारकपनी हाइना महाकना फोंदोकी ngasi थौरम अदुदा जेलियारोंग यूनियन असम मणिपुर नागालैंड की प्रेसिडेंट अमु कामैसु सरुक्याकी
Kodompokpi mayai lekai da nauna saba khongnang makhong shopping shed ngasi nauria pakhang lakpa kendra gi MLA Soibam Soba Chandrana sangakre MLA Local Area Development Fund dagi saba market shed sangabagi thauram aduda MLA Soibam Soba Chandrana phongdokhibada nauna saba market shed asina maikai asomda leiriba miyam da lalol itiki mafam ama tapna thapna chatludrabasu mafam asida phangba ngamhalagani haina phongdokhi marketing tawbada yamna khudong chaba ma ko ara pada imphal manungda singja maida nambol kwa ke thenda jatana pot sei leibagi adu me khudong cha da mayam jingdo sigi market sing asigi sangaramina songlamdam songi praja singda chauba kana bamdi pibaga loinana imung mangagi jibika hingnabagi self employment da thau phangdabi awabado masina khara makhidi kopangam lagani masigi awara palera amu hanna extension tawnabagi adugi khudong chabasu MLA gi magidagidi han pigani Wangkhem constituency ki manung chanba Bishnu Naha Sifai Lekai da lairabagi pankhai makha da leiba imung singda fisalon sa amadi gas ki polam singyen thokre Bishnu Naha Sifai Lekai gi lampak da pangthokpa thoram amada MLA ki Mega Chandrana lairabagi pankhai makha da leiba imung chamaga tarada fisakon imung chahumga marfuda PMUI Waigi Makada gas connection amasung imung kunga tarukta MLA asigi lanai oiba senfam dagi sewing machine amasung thanaba maru marang sing khutsinaki Chin Kuki Mizo Film Development Association ki English singni taramapan gi thau pugadaba mihut sing khanbaga loinana film chawkhat hananaba mipam pangthokre Mihut Singh adu KIC Complex Tuibong Churachandpur da pangthokpa mifamda Lethang Dongelbu President Kailun Khongsaibu Vice President amasung Mangnio Tauthangbu Association asigi General Secretary oina khankre mifamaduda film marketing cinema hall hangba amasung film nambagi training pibagi matangda khananina ki hairi Hauzik sanabagi pauda Thailand gi Pattaya City da tha sigi tangkun ga manga dagi kun ga nipan fawba chathakiba ahumsu ba Asian Cup Jit Kunedo Championship ta sanagi takamal laurakraba sanaroi sing okre leibak asigi sanaroi taraga ni thoina saruk yakiba championship asigi tongan ba kanglupta lamdam asigi sanaroi CH Ningthem Tennyson Arubam amasung sanabam Dainana lemjaningai oiraba sanagi takamal sing lobangam rakhibani ngasi sanaroi ahum asina Imphal Airport ta yaurakpada miyamna lei pareng huktuna thagatpa amadi nungaiba phongdoki panbayai sanaroi ahum asigi manungda CH Ningthem amasung Tennyson Arubam hairiba sanaroi ani asi Salai Holdings Private Limited ki mateng makhada championship asida saruk yakibani sanaroi ani asina mai paklakpa sida Salai gi maikai degi shu tera da leiba company asigi mayai loisangda sanaroi ani asibu pukning thogatpo oina taramna oki Salai gi conference hall da pangthokiba achamba thoram aduda company asigi vice chairman Nareng Bishorjitna Chahi Kungi Manungda Awonba Manipur ama oinabagi pandamda Salaina Changsiliba Khongthangi saruk ama oina sana khotnabagi lamdasu chawkhat khongthang kaya lokhalakli mating leiba aphaba sanaroi kaya puthoknabagi wakhalonda tongan ba mating kaya pangduna lakli makha tanasu panglakigani haidi Namjaba khradang koi tawjaduna koi Salai Holdings Private Limited ne sponsor tawjaduna koi angang ni sponsor tawjabani amadi makha taba koi na angang sing asina hen chawba koi gi world koi international level da toroko tournament sing da koi na tawjar ko matam da Salai na koi soi ne sponsor tawjagani haibani kam Youth Affairs and Sports Department of Manipur na sinduna ngasi mapal kangjay bungda Arambai Mukna Kangjay Yubilakpi Amadi Mukna Masana Singh Miyam da Utkre Chathariba Sangai Festival Asiga Mari Lenana Yas Department na Sintuna Lamdam Asigi Puwariga Sagona Duna Laklaba Masana Mari Asigi Arambai Bu Miyam da Amukhana Sak Takraba Matung Mukna Kangjay Masana da Nongchup Panana Nongpok Panabu Panjil Tare Tarukta Maithiba Pibangam Kibaga Loinana Yubilakpi Masana Dana Nongchup Pana Amadi Nongpok Pana Anigi Sanroi Singna Masana Asigi Mana Launanaba Akan Balamba Tauna Kiba Masana Asida Nongchup Panagi Aich Tombana Mamalyam Laba Mana Adulobangam Ki
पांथोकलिबा मसाना सिंग असिगी मनुंगदा मसाना अमा ओइरिबा मुकना मसानादा नोंपोक अमदी नोंचुप पाना सिंगी मुकना सानारोय कुन कुनना लंबा तौनखी मणिपुर की इपा इपू सिंगी मतमदा सानादुना लाखरबा मतुंग इरोल नुंगदा लुकलुरबा मसाना सिंग असी ngasiगी मिरोलदा खुदोल तमखिबगी थौरम अदुदा यास की जॉइंट सेक्रेटरी KH प्रमोदा देवी तेंसुबम थौबा असिस्टेंट डायरेक्टर कोचिंग यास्ट MHRPA की जनरल सेक्रेटरी डॉक्टर चा मंगिलाल अमदी AMMA की वर्किंग प्रेसिडेंट अरुण कुमार थांगजमगा लोइनना लमदमसिगी मसक नायरबा मियोय क्याना सरुक याखी Under 18 Boys Youth League Football Tournament ngasidagi Kumal Lampak Artificial Turf Ground da sanaba hokre ngasi football tournament asigi ahanba sanaba league da Trau Kwakaithel Manipurna Gangtok Himalayan Sporting Club Sikimbu Panjil ani amada maithiba piki मैच असिदा माई पाख्रबा ट्राउ क्वाकैथेल मणिपुर की टीम कैप्टन एनजी नाउचाना मैच असिगी कुनगमापन अमदी कुंट्रा तरुक सुबह मिनट सिंगदा पांजिल अनि चनखिबगा लोइनना माइथी हौरबा गैंगटॉक हिमालयन स्पोर्टिंग क्लब सिक्किम की अमतंगायरबा पांजिल अदुना उमेश रायना मैच की हुंफुगा तरुक सुबह मिनट चनखी चथरिबा फुटबॉल टूर्नामेंट असिगी ngasi सानाकिबा अनि सुबह लिक्तना आइजोल FC मिजोराम की सानारोय आर लालथन नवाना मैच की मंगा तरा मंगा अमसुंग निफुमाथोय सुबह मिनट सिंगदा पांजिल अहुम तेची जत्राना मैच की तरा तरुक सुबह मिनट पांजिल अमग चंदुना नेरोका FC मणिपुर पांजिल मरी सिनोदा माइथिबा पीबंगमखी ऑल इंडिया फुटबॉल फेडरेशन की मीटिंग मखादा ऑल मणिपुर फुटबॉल न सिंधुना चथरकलिबा यूथ लीग असिदा टीम मरी न सरुक याखी थासिगी तांग कुंट्रागदा सानागदबा अहुम सुबह लीगदा आइजोल FC मिजोराम अमदी गैंगटॉक हिमालयन स्पोर्टिंग क्लब सिक्किम का मरी सुबह लीगदना ट्राउ क्वाकैथेल मणिपुर अमसुंग नेरोका FC मणिपुर अनि लंबा तौनरगनी हुंफुमरी सुबह नेशनल स्कूल गेम्स की अंडर 14 बॉयज एंड गर्ल्स टाइकुंडो चैंपियनशिप ngasisu मखाताना चथरी स्कूल गेम्स फेडरेशन ऑफ इंडिया की मीटिंग मखादा डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स मणिपुर न सिंधुना खुमलंपाक स्पोर्ट्स कॉम्प्लेक्स ता लाइबा टाइकुंडो ट्रेनिंग हॉल दा ngasi सानाकिबा अंडर 14 बॉयज की 12 to 15 kg दा तमिलनाडु की सी पृथ्वीराज अमदी मणिपुर की एम मंगाल अनिना गोल अमदी सिल्वर मेडल लौखिबगा लोइनना विद्या भारती की रोशन अमसुंग गुजरात की जयवीर सिंह अनिना ब्रॉन्ज मेडल अममम लौखी चैंपियनशिप असिगी अंडर 14 बॉयज की 27 to 29 kg दना नागालैंड की एन तोनलोय तोमना गोल अदुगा गुजरात की मोहितना सिल्वर मेडल लौखी ताइकुंडो चैंपियनशिप असिगी ngasi सानाकिबा अंडर 14 गर्ल्स की 16 to 18 kg दा हरियाणा की पूजाना गोल अदुगा बिहार की रूपलाता कुमारी ना सिल्वर मेडल अमल लौबा ngमखिबगा लोइनना अंडर 14 गर्ल्स की 24 to 26 kg दना दिल्ली की रणजीत ना अमदी महाराष्ट्र की मानसी कामलेश अनिना गोल अमदी सिल्वर मेडल अममम लौखी ताइकुंडो चैंपियनशिप असिदा इंडिया की तोंगान तोंगान मफम कुंट्रा दगी नुपा मचा चनीगा मरफू हुमदोय अमदी नुपी मचा चनीगा कुनगा मापन्ना ताइकुंडो की तोंगान तोंगान मसाना सिंगदा अथोय अहेन तानरी हे मखाताबा मैच सिंग सानरगनी कुनमापन सुबह धनमंजुरी इन्विटेशनल कांग टूर्नामेंट जिरीबम कांगखुट अमदी गोपाल देव कांगखुट जय स्कूल अनि माई पाखरे ngasi टूर्नामेंट असिगी मरी सुबह मैच होइना खुमल लंपाक स्पोर्ट्स कॉम्प्लेक्स की कांगशंगदा सानाकिबा मैच अदुदा जिरीबम कांगखुटना अकु थांगवेबन कांगखुटपु पांजिल मापन निपान द माइथिबा पीखी कांगसंग असिदा ngasi सानाकिबा मंगा सुबह लिक्तना गोपाल देव कांगखुट जय स्कूलना निकोन कांगखुट नीलकुट थिबु पांजिल तरा तरुक तरुक द माइथिबा पीबा ngमखी मणिपुर कांग एसोसिएशन सिंधुना चथरिबा कांग टूर्नामेंट असिगी ग्रुप ए दा गोपाल देव कांगखुट जय स्कूल निकोन कांगखुट नीलकुथी अमदी हाइलाकंदी कांगखुट कसारगा ग्रुप बी दना जिरीबाम कांगखुट कसार कांगखुट अमसुंग असम कांगखुट ना लीग मैच सिंगदा अकन बलंबा तौनरी कांग टूर्नामेंट असिगी हयेंग या स्कूल कांगशुट अमदी कांगखुट कांगसंग अमदी खुमल लंपाक स्पोर्ट्स कॉम्प्लेक्स की कांगशंग अनिदा मखा ताबा लीग मैच सिंग सानरगनी अरेबदा बुलेटिन असि हेडलाइंस अमहना मियाम द थमजरी
Yumda yokpa sa yen leptana hatlagliba asida chingnaba masak khangdaba sa makhal ama ngarang numidang ningom thongjau kitna panung da miyamna phananaba koitan tanakre. Forest Department na yumda yokpa sa nga hatliba si mikum na homsing na yengshili chap chaba warol numit nini hunigi manung da puthoklagani haina Minister Shyam Kumar na thajaba pirakli. Welfare scheme singi matangda miyam na ningthina khangba amadi mari lenaba loisang sing na su miyam da ningthina khanghanba mathau tai haina Governor Dr. Nashma Heptullah na phongdorakli. SK Women's College Manipur lengak na athuba matamda full-fledged government college ama oina lokhatlagani haina Higher Education and University ke Joint Director L. Iboyaiman hairi. Amasung college kungo humdoi lakpa participant chamga go hukumathoina saruk yaduna November gi tang 13 fawa pangthokadoriba 13 suba Manipur University Inter College Youth Festival ngasi hokukre.